Sidi egi wakanda isi resettlement sina peace oigi dogo mande singna ko nang na yum changning bagi changma wani adudi nang eiga khatna ba mi do wari sadri banina anuda peace di oide na khalla ina khoina sujara ga chawang MLA sing matiang haibadi khoina pambadi mayam pamgani ko matiang haibadi singna ga chawa thakba liptaraga ana ayik leitraga loire adubu khoi hujik kisida leiba kangbu gi di khoidagi aina appeal tawning badi health center amagumba khoi sigi si area si macha sigi ko sub center gumba ma leibire di khoi su yam nungai gani ai ming na manglal kipyan khun gi ming na khoripo awa ba ma yo wai ba sidi kana su wa de ba leiroi anduga point ama ahan ba di kibagi ama Sabo thakbagi ama ahum subadadi si akoi chathuk chansing ko si ahum sida khara waba le irang sidi khangde simaramdi aina haiba ngamba potnate ko means loiba su pame marumda adabu akoi na huyik mayam siba naba thoga akoi na huyik irang loi sharadi adugi family do na akoi ngonda kare haigedra ko khoi su khan batai huyik maksu aina itaw mayam si kamung dagi lay moiga wari sabada nangi yum sok tabani nangi family sok tabani nanga aiga unabadadi akaiba leite adubu nangi family so aba aigi family so aba nanga aiga unaba kandadi aigi wakhanda kari leigani nangi wakhanda kari leigani ko adu effects do leibani na adugumba peace ki matangdi ai sai bangamte